खुरमजरी मैम पुनमकपु मयामबु थबनी ली कपल की चैनल तराम औजरी मयाम ngasi su anoba update oiba video ama puduna laksare ngasi gi video se kari matang dano haibadi ma maira pai bi loop singna khungak pasimbu phaba leptrabadi ahum suba nupi lan chathrakani haibagi matangda ima lupna haijarakpa wahai khara mayam da su tamina si haidana video se puduna laksabani mayam ado makhataba video se ima maira pai bi gi mafam se tamina se mayam video se jenga yam da maru ena khul ngakpasing phaba punba amadi maira ima event singda aki akhang piroi da kuki khul singka taina pa mufum singda deploy tawduna midai khul singda kuki singna landarak pa thingna ba mapung phaba thawrang pai khat kadabani nongmai kap lepa khatna thokle bira ngasi nemdare hana lawa yaroi aduna lanasna maram araka mai thagraba internally displaced person idp sing masa masa gi memda hanjina na khongthang sandran kapa mena lakat kadabani Arweda hauzik status da pia suspended animation imposed tawrak pasina manipur gi miam da khoirang khoisau na ba ama bokhaliba amadi miam da singna ba ama phawaliba si yengduna atuba da madik chabulu singba ama khanduna lamdamasda tangdu leida ba ingtapa mahausa gi punsida hanjilakna bo honaga dabani haina post gi secretary information and public relations na kodek viduna thadorak pa serolas na makata na phangdorakli makatarakwa atopo pawda Sagot Rangi Tadak Bus and Pum Lana Sinakre, Laguzariba Power Sizu, Power Kabagin. Travel Sing is Sagot Rangi the Travel Affairs and Ildiba Mena Santa Tadarakiva. Luva Grow Kuntra Henbakis and Pum Lana Sinakiva Asida, House Committee, Special Investigation Team Amasu, Marilena Basnatika View, Anna, Travel Youth Council, Manipurna, Taxilagli. TYCM General Headquarter, Ugi, Media and Information Department, Tadorakwa. Serolamagi matungina TA amasung Health Department Joint Director DDO oiramba official mangana lupa ko kunthagi senpam huralwana da sinaduna hina thokibasi official documents yengsilubada TYCM na khangbangam le sagot tharangi damak thadarki senpam singasi miyam ge senpam ne department program gi fundagi asuk jamlaba senpam lanai hina thokibasi aranba tawbani amadi miyam gi lanmat pani hina TYCM na lawi hiramasi gi matang da TYCM na kumna yengsilli Public Fund Lana Sinatoki Bahibasi, Manipur Lady but Travels in Development Mangbagat Sapmanai. Maramaduna Hiramas the Mari Lainabas Nakumna Tiginduna, Maralabas in Dogi Matung in the Tabak Lokat Bagan Loinana, Hainatoki was and pumping Lokat View, Hanaserolas in a Fangoragli. Kungakpasing phaba leptrabadi ahum subada pilan thorakpa yai salini laguzariba pawasi kanglaipa ki mairadagini ngasi paglung social youth club paglunga madi punba maira pabi singa punna sindana kulngakpa phaba yaroi haiduna wagan mi pam baga loidana apun bagi waiba kholau kya morom laukre apun bagi waiba laukiba kholau singa dudi kulngakpa sing phaba yaroi phakiba kulngakpa sing atuwa tamda thado kadabani atuwa tamda miyam gi waiba phaba legak sem kadabani manipurda pyar thamba khudakta laukho kadabani haibo kholau sing lamda madu gi maira pabi singa amatu waina kholau lauki haina di paglung social youth club ki ranjakadari NPO jina press thado pa zeru namana haini Zerona Sinhai, Paglung upon Bamaya Pibi Secretary Gate, Taupuriba, Kanguzam, Salini, Devina Fongo Kivada. Handakbarak, Manipogi Kasin Koya Singda, Kongatun Laser Permission Praza. Nahaka Moral Cap, Pisandra Fazan Kivadaki Taurok, Adu Janing the Fondo Bagaloina. Could the state force some of the Santan, paramilitary forces, Satarani, the Tabak Singado, could the Lepi Hana Wakan from Asi, Satabani Heidi. Iramdam Kanglipak Manipo as the Kurungat Saripamisam Praza Singasi, Karamnatora Kivake, Manipoda Lady State Force Amadi. Central paramilitary force na Manipuda Naiva, Misam Braza Singak Senpa Matamda, Misam Braza, Queen of Makoy with Tabak, Torom Singasi, Tazabang Amlaktabadagi, Haunaruba Taudana, Kungak by Isasing Asina Tawai Kubak Haptuna, Kolai Baidun Isa, Ngatok and Abahona Kibani Heidi. Zerulas and High, Maramudan Hokiba Sahida, Fazin the Kiba Kungak was involved. Pungnifu Garifan Gibanum the Kudakda, Tado Birakna Mama, why be equine electronic Mediaki Kutang the Fangdozari. Luinana Serakasida, losing but losing Bisina, Magoy from Monabagi Weva, Thousand Cats at Madamna, Manifolega Kangkung Zaitun Leva Siso, Prazamu ida Equilibak, Asidam Yamgi Weva, Afabalega, Amatu Matamda, Lagwadu, Mama Oibi Equina Pame. Maduna Kungatsari Bemisam, Nahaka Makata Nabaram Chadana Papun, Papunba, Sadarabadi, Mama Webisna to Minakat Leroy. Kungapo Faba Lepkadabani, Mama Webisna Torpuna Hum Subanapi, Lal Amasatarpa Yabagi, Lambi, Lagloi, Tanya Lady. Madugidamak, Equina Sam Sadona Lady, I have wafum Sapong Doragli. Istimorgi, President, Medhada, Manipura, Lakaduri, Letsibra, Lizipia. Laguzariba Pawasi, Kangna Pawdagini.
ꯏꯁꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯂꯣꯔꯦꯠꯁꯨ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯖꯣꯔꯖ ꯔꯥꯃꯣꯁ ꯍꯣꯔꯗ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯃꯅꯤꯄꯨꯔꯗ ꯃꯦ ꯊꯥꯗ ꯂꯥꯛꯀꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯁꯛꯅꯥꯏꯔꯕꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯠ ꯑꯃꯗꯤ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯕꯤꯁꯠ ꯂꯤꯁꯤꯄ꯭ꯔꯤꯌꯥ ꯀꯪꯒꯨꯖꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯁꯇꯤꯃꯣꯔ ꯃꯤꯌꯥꯝꯗ ꯀꯠꯊꯣꯛꯆꯕ ꯑꯃꯗꯤ ꯏꯁꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯃꯤꯡꯗ ꯊꯣꯟꯕ ꯗꯣꯛꯇꯔ ꯖꯣꯔꯖ ꯔꯥꯃꯦꯁ ꯍꯣꯔꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯁꯇꯤꯃꯣꯔ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯏꯟꯗꯤꯌꯥ ꯃꯤꯇꯩꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜꯒꯤ ꯃꯥꯌꯣꯛꯅꯕ ꯁꯝꯔꯥꯝꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯤꯇꯤꯡ ꯇꯧꯐꯝ ꯍꯣꯜ ꯃꯔꯤ, ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯌꯥꯕ ꯏꯁꯇꯤꯃꯣꯔꯒꯤ ꯐ꯭रीडम ꯁ꯭ꯇꯔꯒꯜ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯒꯦꯂꯔꯤ ꯑꯅꯤ, ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯝ ꯑꯃ ꯑꯃꯗꯤ ꯕꯥꯏꯂꯦꯇꯔꯦꯜ ꯔꯨꯝ ꯑꯃ ꯌꯥꯎꯔꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯏꯁꯇꯤꯃꯣꯔ ꯑꯦꯝꯕꯦꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ, ꯁꯍꯔ ꯗꯤ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯐꯔꯅꯥꯟꯗꯦꯁ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯚꯨꯄꯥꯜ ꯄꯤꯗꯤꯒꯤꯇꯤ ꯑꯃꯗꯤ ꯑꯇꯩ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯥꯏꯐꯝ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯁꯦꯟꯇꯔ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯦ ꯊꯥꯗ ꯑꯃꯨꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯕꯒꯤ ꯑꯆꯧꯕ ꯊꯧꯔꯝ ꯑꯃꯁꯨ ꯏꯁꯇꯤꯃꯣꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯛꯇꯔ ꯖꯣꯔꯖ ꯔꯥꯃꯣꯁ ꯍꯣꯔꯗꯥꯅ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ, ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯈꯣꯡꯖꯪ ꯐꯥꯎꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯋꯥꯔꯤꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯍꯥꯟꯕ ꯃꯥꯂꯦꯝꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯦ ꯊꯥꯗ ꯑꯣꯏꯅ ꯂꯥꯛꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯁꯤ ꯁꯦꯝꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯅ ꯀꯥꯎꯗꯅꯕ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯆꯧꯕ ꯇꯪꯗꯨ ꯂꯩꯇꯥꯕꯒꯤ ꯄꯥꯎꯖꯦꯜꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯕ ꯉꯝꯒꯅꯤ꯫ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯩꯕ ꯏꯁꯇꯤꯃꯣꯔꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯏꯟ ꯆꯥꯔꯖ ꯑꯃꯗꯤ ꯆꯥꯔꯖ ꯗꯤ ꯑꯦꯐꯤꯌꯔꯁ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯐꯔꯅꯥꯟꯗꯦꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯅꯧꯅ ꯍꯥꯡꯗꯣꯛꯂꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯤꯁ ꯁꯦꯟꯇꯔ ꯑꯃꯗꯤ ꯏꯁꯇꯤꯃꯣꯔ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯏꯁꯇꯤꯃꯣꯔ ꯑꯅꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯅꯛꯁꯤꯟꯅꯍꯟꯕ ꯉꯝꯂꯒꯅꯤ꯫ ꯁꯦꯟꯇꯔ ꯑꯁꯤꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯒꯅꯤ꯫ ꯏꯁꯇꯤꯃꯣꯔ ꯆꯠꯅꯤꯡꯕꯁꯤꯡꯅ ꯚꯤꯖꯥ, ꯇꯨꯔꯤꯖꯝ, ꯏꯖꯨꯀꯦꯁꯟ ꯑꯃꯗꯤ ꯇ꯭ꯔꯦꯟꯅꯆꯤꯡꯕꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎ ꯀꯌꯥ ꯂꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯟꯗ꯭ꯔꯦꯝꯕꯤ ꯏꯃꯥꯗꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯟꯐꯝ ꯑꯗꯨꯅꯤ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄ ꯐꯥꯕ ꯌꯥꯔꯣꯏ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ ꯂꯧꯒꯖꯔꯤꯕ ꯄꯥꯎ ꯑꯁꯤ ꯀꯪꯂꯥ ꯄꯥꯎꯗꯒꯤ꯫ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯁꯟꯗ꯭ꯔꯦꯝꯕꯤ ꯏꯃꯥꯗꯤ ꯈ꯭ꯋꯥꯡ ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯟꯐꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯔꯤꯁꯨꯕ ꯈꯣꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯂꯨꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛ ꯄꯥꯏꯃꯤꯟꯅꯔꯤꯕꯁꯤꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯃꯨꯟꯅꯗꯨꯅ ꯋꯥꯏꯈꯨꯒꯤ ꯂꯝꯆꯠ ꯆꯠꯇꯨꯅ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕꯒꯤ ꯂꯝꯆꯠ ꯈꯨꯗꯛꯇ ꯂꯦꯞꯄꯨ, ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯨ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯃꯩꯊꯛꯇ ꯀꯥꯝꯕꯤ ꯊꯛꯇ ꯊꯣꯟꯒꯠꯇꯨꯅ ꯊꯝꯂꯒ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯃꯩꯆꯥꯛ ꯐꯅꯅꯕ ꯃꯩ ꯌꯥꯡꯁꯤꯜꯂꯤ꯫ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯄ ꯍꯥꯏꯕꯁꯤ ꯏꯔꯝꯗꯝꯕꯨ ꯊꯧꯑꯣꯏꯗꯕꯅꯤ ꯂꯧꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯍꯅꯨꯕ ꯌꯨꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ 2019ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯅ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯇꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯛꯇꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯁꯝꯕꯤꯠ ꯕꯗ꯭ꯔ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯈ꯭ꯔꯦ ꯂꯧꯒꯖꯔꯤꯕ ꯄꯥꯎ ꯑꯁꯤ ꯄꯥꯟꯗꯝ ꯈꯕꯔꯗꯒꯤꯅꯤ꯫ ꯕꯤꯖꯦꯄꯤ ꯅꯣꯔꯊ ꯏꯁꯠ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ MP ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯕꯗ꯭ꯔ ꯃꯐꯝ ꯑꯁꯤꯗ ꯆꯌꯣꯜ ꯑꯃ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯗꯅ ꯉꯁꯤ ꯑꯌꯨꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯕꯗ꯭ꯔꯅ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯄꯥꯎꯗꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯕꯁꯨ ꯃꯍꯥꯛ ꯗꯤꯜꯂꯤꯗ ꯆꯠꯄꯒꯤ ꯃꯍꯨꯠ ꯃꯍꯥꯛꯀꯤ ꯍꯣꯝ ꯇꯥꯎꯟ ꯚꯨꯕꯅꯦꯁ꯭ꯋꯔꯗ ꯑꯣꯏꯅ ꯏꯝꯐꯥꯜ, ꯀꯣꯜꯀꯇꯥ, ꯚꯨꯕꯅꯦꯁ꯭ꯋꯔ ꯐ꯭ꯂꯥꯏꯠꯇ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯣꯛꯇꯔ ꯁꯝꯕꯤꯠ ꯕꯗ꯭ꯔ ꯊꯥ ꯑꯁꯤꯒꯤ ꯃꯥꯄꯟꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯕꯤꯔꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯝ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯁꯝꯕꯤꯠ ꯕꯗ꯭ꯔ ꯏꯝꯐꯥꯜꯗ ꯃꯈꯥ ꯇꯥꯅ ꯂꯩꯗꯨꯅ ꯒꯚꯔꯅꯔ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ BJPꯒꯤ MLAꯁꯤꯡꯒ ꯎꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 18ꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯕꯦꯁꯟꯗ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯖꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯒꯤ ꯑꯣꯔꯗꯔꯗ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯗꯤꯖꯣꯜቭ ꯇꯧꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯕꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯕ ꯚꯤꯗꯤꯑꯣ ꯑꯃꯅ
ꯃꯌꯥꯝ ꯐꯤꯂꯝ ꯑꯦꯛꯇꯔꯁ ꯑꯣꯏꯅ ꯀꯨꯝꯂꯝꯕ ꯐꯤꯂꯝ ꯀꯌꯥꯗ ꯃꯃꯤꯡ ꯆꯠꯂꯝꯃꯕ ꯏꯃꯥ ꯁꯥꯕꯤꯁꯨ ꯑꯣꯏꯕ ꯏꯆꯦ ꯁꯥꯕꯤꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯁꯥꯔꯁꯨ ꯑꯗꯨꯝ ꯁꯥꯕ ꯃꯧ ꯅꯍꯥ ꯁꯥꯕꯗꯁꯨ ꯑꯗꯨꯝ ꯁꯥꯅ ꯌꯥꯎꯔꯛꯄ ꯐꯤꯂꯝ ꯑꯦꯛꯇꯔꯁ ꯑꯃꯅ ꯍꯥꯏꯗꯤ ꯏꯃꯥ ꯂꯨꯞꯁꯤꯡꯒ ꯄꯨꯜꯂꯒ ꯍꯥꯏꯗꯤ PR ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯈꯣꯜꯂꯥꯎ ꯈꯔ ꯊꯝꯖꯔꯛꯏ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯁꯨ ꯃꯌꯥꯝꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯤꯡ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯂꯣꯖꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯑꯍꯨꯝꯅ ꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤ ꯐꯝꯖꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯃꯤꯠꯌꯦꯡꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯩ ꯃꯅꯤꯄꯨꯔꯗ PR ꯊꯝꯖꯤꯜꯂꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯉꯥꯛꯑꯝꯗ꯭ꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯑꯋꯥꯕ ꯇꯥꯔꯒꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯐꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯍꯧꯖꯤꯛ ꯀꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯑꯋꯥꯕ ꯆꯌꯦꯠꯅꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯑꯃ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯋꯥꯕ ꯇꯥꯔꯦ ꯃꯁꯤ ꯃꯌꯥꯝꯅ ꯑꯊꯨꯕꯗ ꯑꯩꯈꯣꯏ ꯀꯣꯛꯍꯟꯕꯤꯌꯨ ꯁꯦꯟꯇꯔꯅ ꯃꯁꯤ ꯑꯊꯨꯕꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯗ ꯌꯦꯡꯉꯤꯕ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯠꯌꯦꯡꯁꯦ ꯍꯟꯗꯣꯛꯄꯤꯌꯨ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯩ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯅ ꯄꯨꯖꯔꯛꯄ ꯄꯥꯎ ꯍꯥꯏꯕꯨ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯇꯥꯕꯤꯔꯒ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯌꯦꯡꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯑꯩꯁꯨ ꯑꯗꯨꯗꯩꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯟꯆꯛ ꯉꯥꯆꯛ ꯁꯥꯔꯒ ꯉꯥꯡꯕꯁꯨ ꯍꯩꯖꯄꯣꯠ ꯅꯠꯇꯦ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯞꯗꯦꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯑꯞꯗꯦꯠ ꯂꯥꯛꯄ ꯚꯤꯗꯤꯑꯣꯗꯣ ꯊꯥꯒꯠꯆꯔꯛꯄꯅꯦꯕꯀꯣ ꯎꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯎꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯁꯦ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯒꯤ ꯊꯧꯅꯥꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯁꯨ ꯁꯦꯝꯖꯔꯛꯄꯅꯤ ꯃꯇꯦꯡ ꯈꯔꯗꯪ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯒ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥ ꯑꯃ ꯈꯨꯟ ꯉꯥꯛꯏꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯍꯥꯏꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯃ ꯑꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯅꯆꯟꯅꯤ ꯅꯆꯦꯅꯤ ꯈꯟꯗꯅ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ